ꯀꯦꯗꯔꯁꯤꯡ ꯑꯣꯏꯒꯅꯤ ꯆꯤꯡꯅꯕ ꯀꯥꯡꯕꯨ ꯑꯃꯅ ꯀꯣꯟꯁꯥ ꯈꯨꯜ ꯂꯤꯌꯥꯡꯃꯩ ꯅꯥꯒꯥ ꯈꯨꯜꯗ ꯑꯦꯝꯕꯨꯁ ꯇꯧꯈ꯭ꯔꯦ꯫ Chief Minister Khemchana Lainithau Sanamahi Temple Board ki President oina charge pikre. IPS Officer Mukesh Singh bu Manipur ki anauba DGP oina appoint tokhraba matung Senior IPS Officer Singh fam phongduk hongsim tokre. Assembly constituency ki manung chenba wangu sabalgi longni singda KKPFA na hybrid oiba faudi sing yentokre. Amadi Kuki Inpi Manipur na Chatharamba shutdown government ka wari sanabadagi madam khara komthokre. Kurumjari ISCOM News piring tabiri ba khwai pungnamak po ay silki chanambam na taramnok jari hauzik pau sandok ni pichari Kangpokpi district ki Leimakong area de leiba konsa khul liangmai naga khulda ngasi ayuk pung 10 makhairom tarapum matamda khulai matik chana paiba suspension of operation SOO group de yauriba Kuki militant group KNFP ki cadre sing oigani chingnaba kangbu amana leilon rifle kulgi Kunja Singh manaraga akan mamawong danong may kapsin duna ambush tokre hairi. Kunja Singh na fongdurok pagi matungin na tawdok adu kuki sing na konsa kultam na puriba ising pipe sing atam na nakaptat na kul asiki Kunja Singh da awaba pinabuhan na kiba tawdok adu ki matung tarak pada konsa kulgi Kunja ahum na ngasi ayuk pipeline sing adu yengsin bachat pada ambush asi chatharaki bani hairi. Pawasin na makhatara duna Kuki militant sing na chataki ba ambush adu da konsa kulgi Kunja ama nongway maruna panduna asok apan ng kibagaloy na Kunja Singh na Kuki militant sing yaw na Kuki Kunja Singh na liangmay naga khulgi Kunja Singh da atam na chathari ba attack asin maram oiraga hauzik Kunja Singh hainingay leitana aki tujung ba faure hairi Kuki militant sing yaw na Kuki Kunja Singh na konsa khulda puri ba ising pipe atam na nakaktatuna Kunja Singh da awaba piri ba si humanitarian principle sing violate tawbada natana mafam adugi tangdu leitaba phibam da akai ba piba thawong amani hairi thawdok asiga mari leinana konsa khulgi Kunja Singh na mari leina ba security gi authority sing na athubada intervene tawduna Kunja Singh ngakpi senbi gadabani tatkraba essential servicing restore tawgadabani amadi January basing faduna thawdok asigi justice purakadabani hairi Imphal de leiba lining thaw Sanamahi Temple Board LSTB gi complex da dharma gi oiba lining laison galoina na ngasi pangthokpa tharma mada Chief Minister Yumnam Khemchan Singh na lining thaw Sanamahi Temple Board gi anoba president oina thau pukre Chief Minister Khemchan ngasi LSTB gi president oina wasak luwa amdi taram nokpa gi tharam aduda board asigi member sing amaiba amaibi amadi devotee sing na Chief Minister Khemchan na LSTB asida hek thunglabaga taramna okhi Tharamga mari leinana Chief Minister Khemchan na LSTB gi anauba president oina thau puba hokhibaga loinana mahakna phongdokhibada state asida social progress amasung chakhatpa purakna bohotna bada state asigi cultural heritage amasung tradition sing yokhatuna thamba yamna mathau tai hairaduna mahakna state asigi yelhau ngai degi leraklaba cultural practices sing asingak sinduna Chakhatna bohotnagani haina phongdokhi Temple Board asigi thabak tharam sing mapung fana paikhat pangamnabagi damak amadi hojik leiriba Temple Complex asigi maintenance amasung chakhat thorangi thabak singi matang sing asi board asigi oina meeting na puthoktuna khanaba mathau tai haibaga loinana khanana bohotnagani haiki Hojik oiriba Manipur state ki fibam asigi matang da paladuna Chief Minister na state asida santi amasung tangdulay taba hanjilakna bagidamak miyam punna thawni minasi haiki Chief Minister Yumnam Khemchan Singh na ngasi lining thaw Sanamahi Temple Board ki anoba president oina wasak lawbagi tharam aduda kabui chothe amasung maring phurup ki representative singna sarug yaduna
community singi traditional soul sing Chief Minister da khudul tamki amadi Chief Minister na temple complex asigi akoibada ujara sing thaki AGMUT Akmut Arunachal Pradesh Goa Mizoram amadi Union Territories cadre Mukesh Singh IPS pu Manipur gi anauba Director General of Police DGP on appoint tawkibaga loinana state asigi senior IPS officer kharagi pam hongdok hongjin tawkhre Manipur gi nauna DGP on appoint tawkraba Mukesh Singh IPS ngarang Imphal Airport thunglakibaga loinana mahakna Babu Parada leiba Chief Minister Secretariat Office ta Chief Minister Yumnam Khemchan Singh ga unaki mahakna state asigi yamna maru oiba thaudang ama pugadariba asida yaifa mangol pibaga loinana Mahaki meeting makada state asigi law and order ngakpa madi ing tappa hanjin hanaba chap chaba thabak lorkani haibagi achet pathazaba thamli haina Chief Minister gi official social media account ta post toraki Panbayai Akmut Arunachal Pradesh Goa Mizoram amadi Union Territories cadre Mukesh Singh IPS asi center na inter cadre deputation tawduna Manipur gi DGP on appoint torakibani Lising amaga chamapal marfitara taruk batch IPS officer asi Ladaki police chief oina thawpurami mahak ningarang Manipur gi DGP oiramba Rajib Singh IPS ki thabak ki matam loikhibaga loinana Mukesh Singh IPS asi Manipur gi anauba DGP oina appoint torakibani mahak ki appointment order asi Department of Personnel and Training Government of India na thokibani amaromda Manipur gi DGP oina thawpuramba Tripura cadre Rajib Singh IPS asi Central Government New Delhi da leiba Cabinet Secretariat ki Secretary Security oina appoint tawkhre haire Amaromda matam sangna ethnic conflict sing thoktuna law and order amasung tangdu leitaba leitriba Manipur state ki fibam sing asi yenglaga state asigi Director General of Police DGP hapada outside state cadre digi Supreme Court na tha sigi tang kuntareta hapa yahan kibane Supreme Court ki order asi Chief Justice Surya Kant amasung Justice Joymala Bagchi amasung Justice Vipul M Pancholi ki bench samana Manipur government na tharakib application amagi hearing chathaduna judgment asi pikhibane Amaromda Hausek Manipur State ki DGP on thawpuriba Tripura cadre gi Rajib Singh IPS asi chatliba thasi ki kontra mathoida retirement tawragani haire Supreme Court ki bench asina Manipur da thokliba ethnic conflict sing na maram oiraga tangdu leita dabagi fibam asi akhanana mityeng loinana Manipur government na tharakib application asigi hearing chathaduna bench asina state asigi police ki makok thongba officer hapada outside state cadre gi hapa yabagi matik chaba justification lei haina observe tawki Supreme Court ta chathakiba hearing aduda Solicitor General Tushar Mehta na phongdokhibada Manipur State ki authorities singna state asigi anauba DGP hapada Manipur State cadre digi matik chab officer leitaba maramna anauba DGP khanbada khudongchadaba sing mayoknaduna leiri haiki Additional Solicitor General Aishwarya Bhatti nasu Manipur State ki oina anauba DGP yamna thuba matamda hapatangai fadaba lei maramdi hojik state asigi DGP asi yamna thuba matamda retire tawragani haiki amaromda State government na Supreme Court ta tharakiba application aduda state asida matam sangna ethnic violence sing thoktuna law and order gi pibam sing sokchilakli maramasina state asigi DGP khanbada flexibility leinaba made state asida hojik thokliba crisis asi ningthina handle tobang amba officer ama khannaba yananaba judgment PBU haina prayer tawrakhibane Kumbi Kendra Progressive Farmers Association na thawai yawba lawmin singda chathok hena thokpa makhal gi hybrid sit sing Kumbi Kendra gi wangu sabal gi lawmin singda lemna yenthokre Pedi hybrid sit sing adu Panchayati Raj Parishad Manipur gi President Laisangthem Sanayai na sponsor tawduna hector kontra mukta thananaba lawmi chama mukta afaba makhal gi hybrid sit sing adu lemna yenthokibane Pedi hybrid Sit Singh adu lawmin singda yenthokpa aduda Panchayati Raj Parishad ki President L Sanayai na phongdokhibada Association asina lawmin singdamakta matam gi oiba Sit Singh khaktanatana mathau taba sing matam chana phanghanduna lakli laingak nasu association na lawmi miyam gi damakta hotnariba asidasu he na mateng pangbina bahotnabiyu haiki Thoramaduda Kumbi Kendra Progressive Farmers Association ki President Sanasam Dinesh Secretary ki HB Renamadi ate maru oiba miyoy kayasu saruk yaki
Wangu sabal makha laikai da nom ba khagi faudi aduga loinana maga mari leinaba khagi hidak sing yen thokpagi tharom asiga sida sin khagi kumbi kendra progressive farmers association sinbi duna khagi masige sugum laba tharom pareng sida khoi lomi sing yoiba darkar leiba khudi mangasi matam jana yonana bagi damak ta hona ribasi khoi leiriba lomi sing sinasu yamna khagi Nungai bam jong harau bo phongdok po pasig de to sokho jam harau jai du loina na lomi sing sigi oina maru oina khoi kumi ke progressive farmers association na nasigi matam gi matung ina khoi gi lomi sing ji darkar leiba khudi ma si phangna bagi da matam chana phangna bani hai duna kan hona duna hoji pau da lakchari Thasigi tara humdoida Senapati district ta Tapho Kuki Kunja Taramari Fajinduna Tamkibagi Mayokta Kuki NP Manipur Kimna Nimit Asitigi Hauna Kuki Singna Kundaba Mafam Singda Chetaduna Lakiba set down Gi Kungjangadu Kim Gi Thongmil Singa State Government Ka Thasigi Kun Mapal Amasung Kuntra da Wari Sanaduna Yanaba Amapurakpadagi set down Gi Kongjang Ngarangdigi Hauduna Madam Kharagi Oina Hangdokre Hiramasiga Mari Lainina, Kim Nathadurak Pacharol Amagi Matungina, Kim Gi Thongmil Singa, Government Ga. Thasigi Kun Mapalamasung Kontra the Pangto Kiba Mifam Aduda, Kuki Jo Miam na Thengnari Bakudong Cha the Basing Putoktuna, Kana Nainalba Matamda, Government Ki Maikaidagi, Positive Assurance Sing Pirakibani Haire. Kuki Gi Apex Body, Kim Amasung Kuki Jo, Civil Society Organization, Tribe Body Sing, Amasung, Mahiroi Body Singna, Goodwill Amasung Corporation Pibo Oina, Sat down na si ngarangdagi kudakta handok kibani haire. Sat down na handok pagi kongtang si government ke administrative process sing mai pak na pangthok tu na community asina paikat haningli bathabak sing mai pak na paikat pangam na bagi pandam dani haire. Kim na makha taradina handok liba sat down na si kuki jo miyam gi kudong jagadaba singa mari leinana. Kudong chadaba singa mari leinana tawriba demand sing fangle haiduna handok pani haina lobu yaroi. Karigumba government thamlakkiba thajaba sing thabak oina thubu matamda paikhalakta taragadi Kim na akanba democratic oiba khongjanga loinina shutdown amuk hana satharakani haire. Kangpokpi district ki Kharam Wi-Fi Kuki Khulda Sakhang Dabasing Yam Drabada Yum Manga Maithaduna Amang Atakaya Thokhalam Le Hairaduna Thaudoga Sik Marile Naba Security Agency Singna Ningthina Tigatuna Jenaba Sing Fagadabani Haina Kuki NP Manipur Dabi Taurakle Thajabaya Paumaki Matungina Thaudok Adungarang Nungtilpung Ani Minitara Mangarom Taba Matamda Leimakong area the Leba Kharam Wi-Fi Kuki Khulda Thokibane Thaudok Adu the Kutlai Pipe Music Chatakibani Amadi Thaudok Singadu Kunja Singh Asok Apan Nangkibagi Pau Leite Haina Kunja Singh na Fongdorakli Ngarang Kharam Wi-Fi Khulda Kutlai Pipe Singh na Yum Mai Thabagi Thaudok Singh adu Kuki Jo Miyam na Kangpokpi District Yauna Ngarang Tongan ba Kuki Taba Mapam Singda Thadau Church Leader Ahum Hatkibagi Amasung Kuki Kunja Taramari Fajinduna Thamlibagi Mayukta Amadi Thaudok Singh asigi Justice Purakpiu Hairaduna Rally Sing Pangthok Lingai Cheraktani Haire Thaudoga Sithokraba Matung Kuki Community asigi tongan ba organization singna security ga mari leinaba singda nungnang ba fongdok laduna matamaduki manak nakna Chamaga Yankai Nepal Suba Battalion CRPF amasung Gorkha Rifles ki personal sing leina attackers sing aduda retaliation tawdana leiki haina maral siri Hiramasiga Mari Lainana, Kimna Security Agency ki Mari Lainab authorities sing na Thaudogadu, Michang Mikai Naidana investigation Taudana, attackers sing Masakhang Doktuna, Logi Matungi na Cherak Pigadabani Haina, Dabi Taurakli, Amaramda, Kharam Wi-Fi Khulda, Kutlai Pipe sing na Yum Mai Thakiba Thaudogadu, Ngarang Nungtilpung Anirom Tarakpada, Kuki Militant Singa, Masakhang Daba Kutlai Pipe Group Amaga, Akan Mamawong Danong May Kap na Rabamatungga sa Thakibani Haire. Thasigi Kun Mapalda Imphal Ukhrul Lambi National Highway 202 gi Litan Police Station ki Manung Chanba TM Kasomda Kuki Militant Singna Imphal dagi Ukhrul Tamna Pochai Puba Truck amasung Security Forces ki convoy amada ambush tawduna truck driver ama hatkiba Police Constable ama yauna myoy ani asokapan nanghankiba thaudok amade Sangkai Kuki Khulmayada Imphal Ukhrul Lambi Tawkhaiduna Thamlamba Thaudok Sing ase Naga People's Front Manipur State Unit NPF MSU na akan mamawong na condemn tawbagaloy na
थासी की तरा हुमदोइदगी फाजिन दुना थमलिबा नागा सिविलियन तरु की लंगला लंगजिन खंगदोक्तुना अथुब मतमदा टेक तकाइतना थादोरकदबनी हाइना फोंदोरकली NPF MSU की प्रेसिडेंट अवांगबो न्यूमाइना थादोरक चेरोल अमगे मतुंगिना चीफ मिनिस्टर वाई खेमचांद सिंहना थासी की कुनिपलदा मखान इखुलदा लाक्तुना एब्डक्शन की सर्वाइवर सिंह हकथेंगना उनदुना थौदोक अदुगी चपचाब वारी सिंह लिखी अदुबु खुंजा फाजन की बसदा मरी लेनना सीनियर पुलिस ऑफिसर अमसंग सिक्योरिटी ऑफिसर सिंह इरक रिपोर्ट सिंह चाउन चेनबा खेनबा लेरिबा असिना ग्राउंड लेवल दा इंटेलिजेंस गैदरिंग तौरिबा अमसुंग ऑफिशियल रिपोर्टिंग सिंगदा इफेक्टिवनेस ओइदबगी ममी तारी हाइरे NPF MSU न चथकिबा इन्वेस्टिगेशन दा फाजिन दुना थमलिबा नागा सिविलियन तरुकसी अरोइबो ओइना लेलोन वाईफाई खुलदा खुलसिगी नुपी सिंगना फाजिन दुना थमकिबा मिकुप अदुनी हाइरदुना लेलोन वाईफाई खुलगी कुकी नुपी सिंगना फाजिन दुना थमलिबा नागा कुंजा सिंह तुंगदा कुकी मिलिटेंट सिंगना खुदसिननखी हिरामसिगा मरी लेनना सिक्योरिटी एजेंसी सिंगना खुंजा फाबद जेनरिब सिंह फादुना वहंग पाउंग सथदुना स्टेटमेंट सिंह रिकॉर्ड तौदुना थंबल लेख्रबा लेब तारबदी फाजिन दुना थमलिबा नागा सिविलियन तरुक असिगे लंगला लंगजन सोयदना खंगबा ngamgani हाइना सेरोलसना फोंदोरकली क्वाकैथल अकोइबदा लेरिबा सगोलबन नाउरिया पाखंग लाकपा कैसामथोंग अमदी पाटसोय केंद्र असिगी मनुंग चेनबा मैरापाइबी सिंह पुनसिंदुना सेमखिबा क्वाकैथल अपुनबा मैरापाइबी लूप KAM PL गी अहुम सुबा फाउंडेशन डेगी थौरम ngasi क्वाकैथल गर्ल्स हाई स्कूल दा पांगथोखरे थौरम अदुदा अपुनबा मणिपुर कनबा इमालुप अमकिल गी प्रेसिडेंट लौरेंबम nganbi इकल गी जनरल सेक्रेटरी वाहिंगबम लुवांग लेमा पोइरे लेमरोल की प्रेसिडेंट सोराई सम मेमचा क्वाकैथल अपुनबा मैरापाइबी लुप की प्रेसिडेंट सौबाम सुबिता मदी कंगलामई की प्रेसिडेंट युमनाम डायरेक्ट लेमना प्रेसिडेंट मेंबर सिंह ओइना सरुक याखी थौरम अदुगी सरुकम ओइना मणिपुर की थोकलिबा इरांग असिदा लेखिद्रबा सिंगी मफमदा मियामना मिनिट अमा तुमिना लेप्तुना अवाबसु फोंगदोखी ngasi की थौरम अदुगा मरी लेनना लुप असिगी प्रेसिडेंट सौबाम सुबिता ना हाइकिबदा कुमजा लिसंगनी कोनहुमदोइगी मे अहुमदगी लमदम असिदा इरांग थोकलख्रबा मतुंग क्वाकैथल की अकोइबदा लेरिबा मरु ओइना सगोलबन नाउरिया पाखंग लाकपा कैसामथोंग अमदी पाटसोय हाइरिबा केंद्र मरी असिगी मैरापाइबी सिंह असि अमत्त ओइना पुनसिंदुना क्वाकैथल अपुनबा मैरापाइबी लुप असि सेमलखिबने हाइरिबा लुप असिना लमदम असिगी थोकलिबा इरांग असिदा अवाबा चैथेंग नंगलबा सिंगिदमक अंगंबा मतेंग पांगदुना लाखिबदा नत्तना मियामगी थबक थौरम सिंगदसु लुप असिना सरुग्यादुना लाकली मरु ओइना हौजिक मियामगी इहौदा इसाइसु सिंग असिना थवाई थाबमदी नोंगमगी कुकी खुलाई पाइबा सिंगी खुत्ता इचा इसु ओइबा सिंगी थवाई मांगबा हेंगलकलगदी लमदम असि करंबा फिबमदा लेहौगनी हाइबसि ममा ओइबा सिंगदा अवाबा वाखलोन अमा लाक्तबा नत्ते मरमदुना लमदम असिगी इचा इसु सिंग यावना मणिपुर असि कन्नबा हाइबगी वाखलोनदा ममा ओइबा सिंग असि अमत्त ओइना पुनसिंदुना असिगुम्बा लुप असि थोकलखिबने लोइनना मखा ताबा लमदम असिगी थबक थौरम सिंगदसु मैरापाइबी लुप असिना अचौबा थौदांग कया लौखिगनी हाइनसु महाकना फोंगदोखी अखोगी लेबाक असे करम तौगनी अखोगी तुंगी हौरकलिबा इचा इसुसिंग असे करम थाकता करम फिल्मदा लेहौकदगे हाइबा वाखमसिगा लोइनना अखोई इमासु मैरापाइबी हाइदुना अखोई थोलगा अखोई मयाम थोकचरअगा सुमाय तौदना सिगुंदा अखोई क्वाकथेल अपुनबा मैरापाइबी लुप अइसे सेमजखिबनी अना मतम खुदिमक्ता अखोइना लेबाकी ओइबा थबक थौरम कयादा अखोई सरुक यादुना लाई ngasi फावबा अखोई चाही अहुम सुरअबनी ngasi चाही अहुम सुबा फाउंडेशन डेनी अखोई निहनदना इरमदम इरैबाकी सिगिदमक्ता अखोई इसासिंग इसुसिंग इरमदम से कन्ननबा इसासिंग इसुसिंगी थवाइबु कन्ननबगिदमक्ता ममा ओइबी अखोई क्याना ngasi फावबा लेंदना लाई प्रॉपर्टी सिंह अमसुंग एग्जिबिट सिंगी एविडेंस स्टोरेज फगतनबा ट्रैकिंग अमसुंग रिट्राइवल अथुबदा तौबा ngamnabagi पांदमदा मणिपुर पुलिस की ओइना बारकोड बेस ई मालखना सिस्टम हौदोखरे अनौबा सिस्टम असि इम्फाल ईस्ट डिस्ट्रिक्ट की इरिलबुंग पुलिस स्टेशन दा हौदोक्तुना पुलिस स्टेशन असिदा तोंगान केस सिंग मरी लेनेना फागतलबा पोटलम सिंह यूनिक ओइबा बारकोड सेमतुना केस रिकॉर्ड सिंह लिंक तौना हनकी बारकोड असिदा FIR नंबर मरी लेनबा लीगल प्रोविजन सिंह इन्वेस्टिगेशन ऑफिसर सिंह ममिंग सिंह फागतलबा पोटलम सिंह डिस्क्रिप्शन सिंह फोटोग्राफ सिंह केस स्टेटस अमसुंग डिस्पोजल रिकॉर्ड सिंह हपचिंदुना थमली हाइरे ऑफिसर नहाई
Digital linkage asina casing tuna khangdokpa investigation amasung court ki proceeding singna exhibit sing athubada puthok hanba madi evidence sing ningthina preservation tawduna thamba ngamlagani haire. E-Malkhana system assist systematic digital documentation ki khuthangda casing ki property sing transparency accountability amasung efficiency henlei henba ngamnabagi damaktani haire. Official na makha taraduna paikhatliba anauba khongthang asi police station level administration scientific method sing sizinaduna modernize oina evidence sing handling toba ngamlagani haire. Umang lai kanba apun balup ukal gi meeting makhada jingphu ningthau sembileima thogalup CNSLTL isok na sindana umang lai harau bahai bahiramda nongmagi oiba awareness program ama jingphu ningthau sembileima harau bung isok ta pangthokre wangang loi singna umang lai harau bagi maram meitei gi nat yokhatpada lai harau bagi maru oiba lai harau ringai da tawgadaba tawroidaba yaba yadaba singi matangda wangang duna saruk yakiba sing puna wakhal taminaki. Ukal gi Secretary M Maniton mangang na phongdokhibada aikhoi na lai harau pada atoppa lon ngangba atoppa pijet setpa aikhoi gi culture ga mari leinadaba kaya tawsinba yade masigi maru eba maramdi aikhoi gi nat chatnabi lonjat kaya ngaktuna thamnaba amadi aikhoi gi iyong gi pothok khut sa hebagi thabak sing mangdanaba maitai gi chatna lonjat kaya hauzik fawba ngaktuna thamlibasi mapung oina lai harau banani. Maramasina lai harau bagi culture asi mangkidanaba ngakminabada aikhoi khudingmagi thaudang lei haiki thoramaduda University of Culture gi Assistant Professor Dr. T.H. Rihichan Singh ukal gi Vice President M Jilangamba madi General Secretary M Manitona wangangloi singoina saruk yaki. Now for climate hybrid theme da nomagi oiba tree plantation drive come awareness program ama Imphal West District imanung chanba taubung khokta leiba ipa loya lakpa imanung theleima haraubungda ngasi pangthukre tauramadu Manipur government ki forest department ki matenga loinana Association of MSAP Manipur Students Association Pune Alumni Manipur Taubungko Council for Educational Administration and Management CEAM Manipur Chapter Imphal Taubungko Progressive Youth Pioneers Association akut samnana sinduna pangthokpani Tharamadu the Chief Conservator of Forest Longjam Joykumar IFS Manipur Lenga ki Special Secretary Forest Su Oriba Conservator of Forest RK Amarjit IFS Central Forest Division ki DFO Vikram Suresh Nadhe IFS Association of MSAP Alumni ki President Professor TH Asa Sinhana athoiba mithung lensing amadi wangangloi singoina saruk yaki. Tharamga mari leinana Chief Conservator of Forest Longjam Joykumar na phongdokhibada miyoi ba ekhoina umang wamang upal wapal yaudana matam sangna nungai ni hingba ngamloi umang ka hena kokthokpa madi upal thaba watpana ngasidi sabagi chang nong manong magi hengalakli aying asagi khal kaya kaitharakliba madi nong chuba watlakliba kaya si aikhoi puna wakhal taminaduna ngamliba makhai upal tharasi aduna aikhoi gi fundamental duty oriba u thaba haibasi aikhoi khuding na pangthoklasi haiki. Conservator of Forest RK Amarjit IFS na phongdokhibada aikhoi na umang kokthokpada natana solid waste management ningthina tawdana turelda direct tahanbada turel sing hainingai leitana motsilli turel gi amot pasing loktak patataduna loktak pat asisu chahi kontra gi matungdadi pathi komthi onkragani haina akang ahising nasu haire maramasina single use plastic polam sing sizinaba leplasi sizinarabasu mafam jana loishinsi solid waste management ningthina tawrasi khariba upal sing hingna bohotnarasi haiki. Tharamgi sarukamo oina handak chahigi wan mahotsapta Manipur government ki anabu wakhalon ama oina nauna hangdokpa ningol van haiba uwa thajinba madi yokhatuna aikhoigi akoibagi fibam ngaksanabagi tharang adu India gi ahanba oina ningol vanasi tobungkhokta officially oina su haudokki u thaba aduda ningol yankhai yauna punamioi chama yankhai mukna ipaloya lakpa imanung thelei malai haraubung ecotourism park Taubungkhok Upper Primary School TWC Hockey Ground Water Supply Pukri Campus ki mafam singda ujara chahum rom thaki.
मणिपुर पुलिस की टीम अमना आईन थिंक्रब लाल हौलूप रिवोल्यूशनरी पीपल्स फ्रंट पीपल्स लिबरेशन आर्मी आरपीएफ पीएलए गी कैडरनी हाइबा मियाम दगी नमदना सेनखाई तुमखाई तौब मियोय अमा इम्फाल ईस्ट डिस्ट्रिक्ट की फाबंगम किबग लोइनना अतोप पुलिस की टीम अमना डिस्ट्रिक्ट असे मक्तदगी नुपा अमदगी कैन बियर चमंगा यांखई माथोय फागतपंगम ख्रे चथकिबा सर्च ऑपरेशन अमदा आईन थिंक्रब लाल हौलूप आरपीएफ पीएलए की कैडरनी हाइबा अहेबा मंगाल सना सिंह चही कुंतरेट वांगोय लाइफ्राकप मनिंग लेकाई असी फाबंगम ख्रे हाइरे अतोप पुलिस की टीम अमना इम्फाल ईस्ट की खोंगमन मांगजल चथकिबा ड्राइव अमदा चही कुंतरुक रोम सुरब नुपा अमदगी कैनबियर चमंगा यांखई माथोय फागतपंगम ख्रे हाइरे कैनबियर सिंग कोंदना फारब मियोय अदु थौबाल डिस्ट्रिक्ट की टेक्चमयाय लेकाईदगी साइरोम अल्विशन कवी हाइरे महाकना कैनबियर सिंह असी मारुति अल्टो K10 अमदा हापतुना पुरंबनी हाइरे ngarang numidang pung nipal rom taba matamda Bisnupur district ki Moirang police station ki manung chenba Moirang lamkhai de leiba Blue Bell hotel da matai manau khatna jainabagi thodokta nupi na thangna thinbadagi mapuroiba leikhidre haire thodok adu de leikhidraba nupa adugi maming Pukram Prem Kumar Jahini Funipal Apokpa Pukram Angau Moirang Khoiru Lekai Ward number 10 dagini aduga thodok adu de January banupi adugi maming Pukram Ongbi Bam Sahi Kontra Mapal ni haire पुलिस की पावगी मतुंग इन हाई थौदोक अदु ngarang numidang pung nipal rom tarapum matamda Moirang lamkhai de leiba Blue Bell hotel de leikhidraba Prem Kumar amasung mahaki loinabi bem anigi marakta ningai sangdanarakpadagi bemna manakta leiba thang amana Prem Kumar thinbadagi sokki थौदोक अदु की पाव हेक फंगबगा Moirang पुलिस की टीम अमा मफम अदु de changduna सोकलबा Prem Kumar हॉस्पिटल द पुखतकी अदुबो हॉस्पिटल योबदा प्रेम कुमार डॉक्टर न लेखिद्रे हाइबा कंफर्म तौखिबनी हाइरे मोइरांग पुलिस न थौदोक अदुगा मरी लेनना केस अमा लखतपगा लोइनना चेनरी ब बेम होटल अदु मक्तदगी फारे हाइरे प्रेम कुमार की अस्सी भागचांग रिम्स की मिरल संगदा पोस्टमार्टम की दमक पुरखरे हाइरे लोइसिलकपदा मरोइबा पाव अमुका हन्ना पिजरे KNFP की कैडर सिंह ओइगनी चिंगनब कांगबु अमना कोनसा खुलियांग मै नगा खुलदा एम्बुस तौख्रे चीफ मिनिस्टर खेमचाना लाइनिंगथौ सनामही टेंपल बोर्ड के प्रेसिडेंट ओइना चार्ज पुखरे IPS ऑफिसर मुकेश सिंहबू मणिपुर की अनोब DGP ओइना अपॉइंट तौखरब मतुंग सीनियर IPS ऑफिसर सिंह फम होंदोक होंजिन तौखरे कुंबी असेंबली कंस्टिट्युएंसी की मनुंग चनबा वांगू साबल की लौमन सिंगदा KKPFA ना हाइब्रिड ओइबा फौदी सिंगयन थोखरे अमसुंग कुकी इनपी मणिपुर न जथरंबा सत्ताउन गवर्नमेंट का वारी सानबदगी मतम खरा कोमथोखरे
ꯃꯔꯥꯁꯤ ꯐꯥꯎꯒꯅ ꯁꯟꯗꯣꯛꯆꯕ ISCOM न्यूज़ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕ ꯄꯥꯎꯒꯤꯗꯃꯛ ISCOM न्यूज़ ꯄꯨ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ